ngasi phong hiba tuan tuan ba manipuri si phong singdigi amasum thokiba thodo wathok singdigi maru oibe I pauksin khonga charaga manipur top channel gi maikei digi ma'am da thamjigi ahanbada laibak sigoeba ngasi gi covid-19 update ma'am da share tawjaramge yamna laibak phaba haibadu oigiduri ma'am haukiba pung kun gi mari sida covid-19 positive oibigi sang se atugi matik sathina hanthara e ma'am haibadi haukiba pung kun gi mari sida miyai la amaga lising marfuga taruka sahumga humfuga mari shure haina su report tawri aduga haukiba numit nifuga marinigi yengnaba matamda khwaidigi masing hanthana covid-19 positive oikiba numit adu ngasi oiri suhairi aduga pungpham asimaktada haibidi pungkun ga mari asida mi sibigi sangde adugi matik ka hena hanthaba haibidi oidari haibidi merli sing ahumga satruka homfu nauna covid-19 maram oiduna hairiba laiba asida positive oiduna laikhidre hainasu health ministry gi data amanasu makhatana sa phongdorakli amasu makhasa tajarak poina topa maruiba pau khara ma'am na masakhaina pijagi ma'am la fuktaminasi makhasa tharak poina ma'am su yamna saun wahang ama hangduna lairiba pakhom ama oina ma'am la ngasi phonggi bisi phongsingdigi lokha charakana ma'am la thamjagi positive oiraba nadaba miyoina seba tawhanbadagi laisat chauna sandorakpani wafamasi mayam da share tawjage duga mayam gi mochu sungsoi soiduna comment box ta thambiramu haina manipur top channel gi maikei digi su mayam haijari naha oiriba aiba film producer amadi cultural activist Rakesh Naurem Jiban Hospital Kaksing the COVID ki test tawbada negative oibadigi ten thadariba mayum da halankhre Rakesh Naurem asi May 3 Thobal district ki COVID-19 test center da test tawbada positive oirambadigi hospital asida hangba COVID care center layeng laba matung May 13 recover tawrakpadagi discharge tawraki adubu May 13 gi tentha khunaugi PHC da hangba community home isolation center masa isolation tawraga leirakhibani amasum numit kunga mathoini mapung phan isolation leiruraba matung yumda halakhiba Rakesh Nauremna phongdorakpada Chief Minister N Berena home isolation gi system asigi mahut covid care center da thamnaba warep laure haba wafam adu afaba khongthangni adubo laingak na hangba covid care center kharada laiba serious oiba anabasing imung manungi miyoi singna seba tawhanbadagi hana naramdaba miyoi kya paktaknana covid narakpagi maram ama oiri covid patient ama positive nabada nadaba miyoi bu sebari ohenbasi laina asi hena sandora khananabasu maram oire hiramasida health department amadi CM na akanba miyeng sangduna lokhat phamthokpa section tharang singsu lokhat piyo suhaiki amasum covid ki saitheng mayok naruraba Rakesh Naurem na phongdorakpada Thobal district hospital gi doctor nursing amade atai health workers singna kathokpaga loinana honariba mamal yamnaba thodang sing adubu mangna ikai khumnabasu uli amasum covid-19 patient singna sagadaba hidak langthak sing pharmacy singda marang kaina phanglaktabada nungaitaba phongladuna numit ninigi mamangna Thobal district hospital mamangna hangba pharmacy singda covid patient singi khwaidigi maru oibi hida vitamin C lim C amadi zen covid tablet phangdabana anaba kya khudong sahandre authority ni hidak matik sana phangana bu hona biu haina su pausin makhatana phongdorakli makhasa tharak poina to patentak pa paw mano Bengal gi Firol sem saba factory ama mai salakpada miyoi mari sen thokpa nangkhidre West Bengal gi state ki North 24 Parganas district ki New Barakor gi manung sana leiba Bilkanda industrial zone da Firol taiba amadi sem saba gi thabak tori factory amada ikhang khangaudana thokiba achoba maihau langpoki thaudo amada miyoi mari mapan da sen thokpa nanghaudana factory manung da mai saktuna siram lagani haina su mi painari achoba mai sakpagi thaudo du haukiba nungalamdai pung anirom tarakpada thokibani mi ayamba nungaina tumtakhiba matam oibana khongjel thuna kannaba thabak paikhatpa ngamkhide mi painingai oiraba mai aduda factory aduga thangnana leiriba medical store amadasu wairaktuna tumna sakri haina official sina photokhi mahau langpoki thaudo adugi pau phangkiba mikupta fire tender taraga manga ga loinena mafam aduda fireman sing thindaba tawduna sangsilaki loinena mai adu muthanaba akan thabak sing pakhet ki suhairi khwaidigi ikon kona phangba pawgi matungina mai adu saglakhiba matamda factory manungda laikhiba miyoi mari adu thibagi thabak kana sathaki amasum
स्टेट अदुगी फायर एंड इमरजेंसी सर्विसेस मिनिस्टर सुरजित बाबूना थौदोक थोखिबा मफम अदुदा ngasi ayu anganbada sangshinduna phibamsing adu yengsinki mai adu matau karamna salakibano haibigi matangdadi hauzik phawbigi oina chapchana khangma ngamdri hainasu minister aduna agency da phongdokhi loisilakpoina yamna lebak thiba masum nungai taba pawma mayam lebak pumbada hauji viral oiduna leiribani pawma haibidi mayam suloina khangbiramlagani nupi amada miyoi manga sangduna gang rape tawkhibagi thaudo ama ngasi ngarang khangkhangogdana social media sida leibak pumbada hauji viral oiribani tala asida mayam hairiba miyoi singsi police na fagatkre aduga fagatkraba miyoi singdugi manungda miyoi ani khak nanthok tun siena ba khotnai haibagi maralda miyoi ani nungmoina kapkre hairi hairiba thaudo asik mayam hogi spot mafam oiriba ngasi irai numit asida mahazarda police ta makoina attack tawna bo khotnaba masum mafam adudagi attack tawraga nanthokhinaba gi khotnai haibagi maralda hairiba miyoi manga nupi dubu izat manghanbada yawkhiba miyoi manga adugi manungda miyoi ani police na nungmaina kapkhibani so hairi masum police ki pawsina makhatana palli madudi phaharaba miyoi mari edu hairiba mafam karegauda layout ta makoina rented house ta leramba ke sana sandragi manakta haibidi makhogi lepham aduda ngasi irai numita ayu anganbada satpani hairi aduga hairiba satpagi thaudo asida makhoi ani haibidi ridoi babu seikungama amasum sagar seikungomdo hairiba miyoi singsina police ta attack tarokhi amasum police tagi nanthoga sian khinaba honarakpani hairi aduga makhoi masanga thokchanabagi damakta makhoina numai kapkhi hainasu police na makhatana safungdokhi amasum makhoi animakta police na makhoigi makhongda nungmoina kapkhi hainasu palli adugan hauji makhoi government hospital amada treatment se thari hainasu pawamana makhatana safungdorakli makasa tharak poina masum losilak poina content katang mayam da hapsage sabsaba policy leitabana lamdam sida sathariba online class mau maril tadre mahairoi sing khoirang khosauna hale covid-19 pandemic na maram oiraga aikhogi state asida su online gi khuthangna mahairoi sing class sathariba sida effective oinaba policy leitabana maram oiraga oza amadi mahairoi animakta makhal kyagi khoirang khosauna po hale masigi manungsana network connection son basijo asoba problem ama oiri philoba yanaba class tawbagi thawong penadre amasum hiramasida online gi kuthangna class sathariba toan ba thaki oja singna phongdorakpada hauji state asida sathariba online class mawong asina mahairoi singda khoirang khoisauna bo oinabagi masa amo hele maru oina mahairoi sing asigi mental health sound akaiba piri nongmada mahiroi amana class mari manga online gi kuthangna yumdagi phamlaga class yorokpa haibisina class aduda thawa yawbugi sang hantarei sathariba class asida mahiroi sing asina interest yoroktrabadi madugi kanaba leiti maramaduna sathariba online class asida mahiroi sing asigi interest karamna sagatuna class te hena pukning wakal hena sanghangadagi haibisi khana phamthoi mahiroi sing asigi academic syllabus tu natana psychological interest saganaba amadi class yawbada khoirang khosaunaba lehandanaba mawongda mahairoi singi class level gi matuina tungan activity sema tangai fadi haina su pau sina makata na phungdoragli du mya husku ina di pau suma tanga se rusinjarage marakthana maru bi pau lerga di update pijaraki haina manipur top channel gi mekedi ki thamjari pathosagi brasoi ki bulan ki be kya yar sumyam na pigani and thank you